चुमनगी लोक थुंगबना कोविड तगी ngakthokpa ngamgane UK study इचम चंबा लोक थुंगबदगे T cell सिंगे चांगवांगबना कोरोना वायरस कोविड 19 दगी ngakthokpa ngamgani haina Imperial College London gi study amana khangba ngamkhre haide hairiba wafam aduna ani suba generation ge vaccine sabada chawba mating oiraba yare vaccine kaplaba tha taruk ki matungda antibody ki changsing sontharakpagi khudam changdam phangle matang asida T cell singna haksangbo ngakthokpa matamda maru oiba thogdang lawe kum 2020 gi September thadagi haukiba study aduna icham chamba common cold singdagi T cell sing generate tawraga cross reactive ke level sing wangkhadan ba thengna khe makhoina infection changhandaba pamlabade kamdawgani haiba wafam yumthong yangkhai gani thoida changyang tawkhe madugi manungda T cell wangna yawbam yoi kunga tarukta infection laikide haire adumakpu T cell singna covid pu ngakthokpase matam kayam sangna laigadage haibade phongdokhide atai corona virus sing common cold gumbana narbam yoi singi haksang da yawramba T cell singna covid 19 infection dagi ngakthokpa ngami haina study adubulu singliba doctor Riha Kunduna phongdokhe makhoina sathagiba study adugi matangda nature communication haiba duda phongkhre thizin humjinba miyoi sing aduna phangkhibada SARS-CoV-2 virus ki manungda yawba protein singbu T cell singna target tawduna vaccine saba singda anoba wakhalon ama pokhalli haire hauzik lediba covid-19 vaccine sing asina omicron gumba variant singda mapangal sonthananaba pandam thammi haire anoba vaccine singi manungda internal protein singna haksangbu ngakthokpa ngamba T cell singbu mapangal kangkhat handuna SARS-CoV-2 variant singdagi ngakthokpa ngamgani haire aroibada tabiriba pumnamakpu thagachari